ngasi solar system loisalaga ngasi class 5 mga subu class solar system loisalaga koi latitude longitude lotharase adu solar system asi matiam tangai loisalase che hai sigano tamda asteroids are rocks with irregular shape asteroids singi rock neba regular shape oiba adu planet singi rocks neba modi regular shape oiba adi orbit kono se elliptical shape oidana yare silar tanda yonga ko neptune bu tawgre ko pluto da yang no more planet in 2000 Pluto se planet oidreba 2006 tagi di kai oidreba planet oidreba kanana by International Astronomical Union AIU International Astronomical Union AIU ye headquarter kai leba de France de leba Paris to ko adu Pluto se kai do tamda Pluto se it is known as dwarf planet and is a member of Kuiper Belt Pluto se dwarf planet ki dwarf planet amane ba to ma si Kuiper Belt ki kai no member amane ba ko Kuiper Belt hai kai da le tam Neptune gi wang muda lai ko Neptune gi wang muda is a spherical boundary outside the orbit of Neptune at planet Nipan planet Neptune containing a number of asteroids Kuiper Belt asteroids rocks and comets ai ngang hai to comets kai lak Kuiper Belt dai lak to ne Kuiper Belt gi koi gi numitam lak pa kan chak thek lak to ne ba to ko comets Halley's coming on 76 years ki matung da ui hai gre matung da Pluto gi largest satellite che Pluto largest satellite ti kana da Charon ko ba Charon ningang Charon ado mai revolution ma to matam da 248 years low 8 years Pluto da kana ne sange Neptune ne sange ba ko revolution to ba se Neptune na 165 years ne Pluto gi na 248 years ne do Pluto di planet na tamina planet da kwai da revolution sang kana no longest yo kana no ta ri kari hai ga da ba sige sumang ro ta dai pen to tha ro pen mut ne yam sai yo do ta di kari revolution amada Pluto ki kya 248 8 years sange ba ko Pluto ki revolution amada kya sange ba 248 8 years yang hojik planet se akoi ki increasing to decreasing order da pha ba yai formula ma Jason EVMM ko kayan pha ba yai ba Jason EVMM J na Jupiter S na Saturn Uranus Neptune Earth Venus Mars Mercury mana pha ba yai ko Jason EVMM mana ko chilai re yo do planet ka characteristics Pluto si do planet ni hai dana do planet ki characteristics khari yeng si Pluto su yeng si ong sida three characteristics ari magun of do planet ki magun khara di kai ka tam to be in orbit around the sun numi ke ko lai ga da bani Pluto su lai ko have nearly spherical shape lai ga da bani sphere shape lai ga da bani should not be able to clear their orbit of debris mohoi gi should not be able to clear their orbit of debris hai de khoi gi kai umma kai tharaga demo amanga ta sing do ado da hadi debris ma'am lai bu orbit da ado do clear to bungam da ngam moi da bane ko ai da supernova hai na ma yaw ko supernova se kamai sung buna hai da di kai no tam da explosion of star ma'am se pokhai ga supernova sem gi bane ba pulsar hai se kai no hai da pakhana hangari neutron star amani pulsar se black hole na hai kai no a place in a space with immense gravity yam leiba yam sauna leiba space amani ba black hole se ko sidai na hai meteor reach the earth surface is called meteorite TES na loi bane ko mang class yaw gram meteor se meteoroid tagi lak bane meteor se kai lak pa meteoroid se amuk asteroid bela leramba asteroid sing nanthorola meteoroid ole meteoroid se meteor ole atmosphere laganda atmosphere lag ba gi phaudo ga prithvi surface ro di kai gore ba prithvi ki surface ta yarogla di mass se kai koi hai ba meteorites ko ba sibo gyare next Pluto se largest and brightest dwarf planet ne ba kwai tik chauba langba dwarf planet chi kana ne ba Pluto ne ba ko tanda Eris is the second largest dwarf planet ne ko Eris kai ne ba second largest dwarf planet make hai jula isi sijel hangre the third largest in its orbit in 310 years third largest dwarf planet chi kana ne ma tanda make ko ba Ceres se dwarf planet makhala mani ma asteroid belt lai present to present in the asteroid belt
ꯃꯥꯁꯤ ꯑꯦꯁꯇꯦꯔꯣꯏꯗ ꯃꯈꯜꯅꯤ ꯇꯧꯔꯛꯄꯅꯤ ꯍꯥꯎꯃꯤꯌꯥ ꯍꯥꯏꯁꯤꯒ ꯃꯇꯝꯗ is fastest rotating in Kuiper belt ꯍꯥꯎꯃꯤꯌꯥꯁꯤ ꯀꯥꯏ ꯂꯩ ꯃꯇꯝꯗ ꯀꯨꯏꯄꯔ ꯕꯦꯜꯗ ꯂꯩꯕ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯣꯏꯔꯦ ꯀꯔꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯂꯣꯏꯔꯦ ꯁꯣꯂꯔ ꯁꯤꯁꯇꯦꯝꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯦ ꯃꯥꯏ ꯄꯤ ꯋꯥꯏ ꯀ꯭ꯌꯨꯗ ꯀꯩꯒ ꯀꯣꯟꯅ ꯑꯃꯨꯛ ꯅꯩꯅꯔꯁꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯂꯦꯇꯤꯇ꯭ꯌꯨꯠꯁ ꯂꯣꯡꯒꯤꯇ꯭ꯌꯨꯠ ꯂꯧꯊꯔꯁꯤ ꯂꯦꯇꯤꯇ꯭ꯌꯨꯠ ꯂꯣꯡꯒꯤꯇ꯭ꯌꯨꯠ ꯀꯣ ꯂꯦꯇꯤꯇ꯭ꯌꯨꯠ ꯂꯣꯡꯒꯤꯇ꯭ꯌꯨꯠ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯦꯇꯤꯇ꯭ꯌꯨꯠ ꯂꯣꯡꯒꯤꯇ꯭ꯌꯨꯠ ꯑꯗꯨꯒ ꯔꯣꯇꯦꯁꯟ ꯔꯤꯚꯣꯂꯨꯁꯟ ꯇꯝꯒꯅꯤ ꯂꯦꯇꯤꯇ꯭ꯌꯨꯠꯁꯤꯅ ꯀꯔꯤ ꯇꯥꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯩ ꯀꯔꯤ ꯂꯣꯀꯦꯠ ꯇꯧꯕꯗ ꯁꯤꯖꯤꯟꯅꯩ ꯇꯥꯏꯝ ꯂꯣꯀꯦꯁꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯇꯥꯏꯝ ꯇꯥꯛꯄ ꯃꯇꯝꯗ ꯁꯣꯔꯤ ꯂꯣꯡꯒꯤꯇ꯭ꯌꯨꯠꯁꯦ ꯇꯥꯏꯝ ꯃꯇꯝ ꯇꯥꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯂꯣꯀꯦꯁꯟ ꯇꯥꯛꯄ ꯃꯇꯝꯗꯅ ꯀꯅꯥ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯂꯦꯇꯤꯇ꯭ꯌꯨꯠ ꯁꯤꯖꯤꯟꯅꯒꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯦꯇꯤꯇ꯭ꯌꯨꯠ ꯂꯣꯡꯒꯤꯇ꯭ꯌꯨꯠ ꯂꯩꯔꯝꯃꯤꯁꯦ ꯀꯩꯗꯧꯅꯕ ꯂꯣꯡꯒꯤꯇ꯭ꯌꯨꯠꯅ ꯀꯩꯗꯧꯅꯕ ꯇꯥꯏꯝ ꯃꯇꯝ ꯇꯥꯛꯅꯕ ꯑꯗꯨꯒ ꯂꯦꯇꯤꯇ꯭ꯌꯨꯠꯅ ꯀꯩꯗꯧꯅꯕ ꯂꯣꯀꯦꯁꯟ ꯃꯐꯝ ꯀꯥꯏꯗ ꯂꯩ ꯏꯟꯗꯤꯌꯥ ꯀꯥꯏ ꯂꯩ ꯃꯅꯤꯄꯨꯔ ꯀꯥꯏ ꯂꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯀꯥꯏ ꯂꯩ ꯅꯈꯣꯏꯒꯤ ꯌꯨꯝꯗꯣ ꯅꯈꯣꯏꯒꯤ ꯂꯝꯗꯣ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯅ ꯂꯦꯇꯤꯇ꯭ꯌꯨꯠꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯒꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯏꯟꯗꯤꯌꯥꯗ ꯗꯦꯜꯂꯤꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯑꯗꯒꯤ ꯌꯨ ꯄꯤꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯕ ꯌꯦꯡꯕꯁꯤ ꯑꯃꯨꯛ ꯀꯗꯥꯏ ꯃꯇꯨꯡ ꯏꯟꯅ ꯂꯣꯡꯒꯤꯇ꯭ꯌꯨꯠꯁꯅ ꯂꯦꯞꯀꯅꯦꯕꯀꯣ ꯑꯗꯨꯅ ꯂꯣꯡꯒꯤꯇ꯭ꯌꯨꯠꯁ ꯍꯥꯏꯔꯒꯗꯤ ꯚꯔꯇꯤꯀꯦꯜ ꯑꯣꯏꯅ ꯆꯤꯡꯗꯧꯕꯀꯣ ꯂꯦꯇꯤꯇ꯭ꯌꯨꯠ ꯍꯥꯏꯔꯒꯅ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯑꯣꯏꯅ ꯆꯤꯡꯗꯧꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯇ꯭ꯔꯤꯛꯁ ꯑꯃ ꯂꯩ ꯂꯦꯇꯤꯇ꯭ꯌꯨꯠ ꯅꯤꯡꯁꯤꯡꯕꯒꯤ ꯑꯩ ꯑꯗꯨꯝ ꯀꯥꯎꯒꯟꯕ ꯍꯥꯏꯇꯥꯔꯦ ꯂꯦꯇꯤꯇ꯭ꯌꯨꯠꯁꯦ ꯚꯔꯇꯤꯀꯦꯜ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯅꯤꯡꯁꯤꯡꯉꯦ ꯂꯦꯇꯤꯇ꯭ꯌꯨꯠꯁꯦ ꯂꯥꯊꯤ ꯆꯩꯗꯣ ꯆꯩꯅ ꯐꯨꯀꯥꯟꯗ ꯁꯨꯃꯥꯏꯅ ꯚꯔꯇꯤꯀꯦꯜꯗ ꯍꯥꯏꯔꯒꯗꯤ ꯐꯨꯗꯦꯗꯅ ꯁꯨꯃꯥꯏꯅꯗꯤ ꯐꯨꯗꯦꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯐꯨꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯍꯥꯏꯗꯤ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯆꯠꯄꯗꯣ ꯆꯩꯅ ꯐꯨꯕꯒꯤ ꯃꯥꯏꯀꯩ ꯍꯥꯏꯕ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯆꯠꯄꯗꯣ ꯑꯗꯨꯅ ꯂꯥꯊꯤꯇ꯭ꯌꯨꯠ ꯍꯥꯏꯅ ꯐꯥꯎꯕ ꯂꯣꯡꯒꯤꯇ꯭ꯌꯨꯠ ꯍꯥꯏꯗꯤ ꯂꯦꯇꯤꯇ꯭ꯌꯨꯠ ꯅꯠꯇꯕꯗ ꯂꯣꯡꯒꯤꯇ꯭ꯌꯨꯠ ꯑꯣꯏꯔꯝꯃꯗꯕꯅꯦ ꯍꯥꯏꯗꯤ ꯚꯔꯇꯤꯀꯦꯜꯗ ꯆꯠꯄꯀꯣ ꯑꯗꯨꯅ ꯂꯦꯇꯤꯇ꯭ꯌꯨꯠ ꯍꯥꯏꯔꯒꯅ ꯀꯔꯤ ꯂꯣꯡꯒꯤꯇ꯭ꯌꯨꯠ ꯍꯥꯏꯔꯒꯅ ꯚꯔꯇꯤꯀꯦꯜꯗ ꯆꯠꯄ ꯂꯥꯏꯟ ꯄ꯭ꯔꯤꯊꯤꯕꯤꯗꯀꯣ ꯚꯔꯇꯤꯀꯦꯜ ꯑꯗꯨꯒ ꯂꯦꯇꯤꯇ꯭ꯌꯨꯠ ꯍꯥꯏꯔꯒꯅ ꯀꯔꯤ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯁꯨꯃꯥꯏꯅ ꯈꯪꯕꯤꯌꯣꯕ ꯂꯦꯇꯤꯇ꯭ꯌꯨꯠ ꯍꯥꯏꯗꯤ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯂꯥꯊꯤꯅ ꯐꯨꯕꯗꯣ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕꯁꯦ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯑꯣꯏꯅ ꯐꯨꯏꯅ ꯑꯗꯒꯤ ꯂꯣꯡꯒꯤꯇ꯭ꯌꯨꯠ ꯍꯥꯏꯗꯤ ꯚꯔꯇꯤꯀꯦꯜ ꯑꯗꯨꯝ ꯈꯪꯒꯅꯤ ꯀꯣ ꯑꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯛꯂꯛꯀꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯦꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯂꯣꯡꯒꯤꯇ꯭ꯌꯨꯠ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯁꯤ ꯑꯃ ꯐꯔꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯄ꯭ꯔꯤꯊꯤꯕꯤꯅꯦ ꯍꯥꯏꯅ ꯈꯜꯂꯁꯤꯀꯣ ꯄ꯭ꯔꯤꯊꯤꯕꯤ ꯑꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯏꯃꯥꯖꯤꯅꯔꯤ ꯂꯥꯏꯟ ꯈꯔ ꯆꯤꯡꯉꯦꯕ ꯑꯍꯥꯟꯕꯗ ꯏꯃꯥꯖꯤꯅꯔꯤ ꯂꯥꯏꯟ ꯃꯔꯨ ꯑꯣꯏꯕꯁꯤ ꯀꯩꯅꯣ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ 0 ꯗꯤꯒ꯭ꯔꯤꯗ ꯆꯤꯡꯕ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ 0 ꯗꯤꯒ꯭ꯔꯤ ꯆꯤꯡꯕ ꯂꯥꯏꯟꯁꯦ ꯀꯔꯤ ꯀꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯀ꯭ꯋꯦꯇꯔ ꯀꯧꯋꯦꯕ ꯀꯔꯤ ꯀꯧꯋꯦꯕ ꯏꯀ꯭ꯋꯦꯇꯔ 0 ꯗꯤꯒ꯭ꯔꯤꯗ ꯆꯤꯡꯕ ꯂꯥꯏꯟꯁꯦ ꯏꯀ꯭ꯋꯦꯇꯔ ꯀꯧꯏ ꯍꯥꯏꯔꯤꯕ ꯏꯀ꯭ꯋꯦꯇꯔꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯀꯌꯥ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯆꯞ ꯃꯥꯟꯅꯕ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯃꯊꯛꯀꯤꯁꯤꯅ ꯀꯔꯤ ꯀꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯔꯗꯔꯟ ꯍꯦꯃꯤꯁꯐꯤꯌꯔ ꯀꯧꯏ ꯃꯈꯥꯒꯤꯁꯤꯅ ꯀꯔꯤ ꯀꯧꯋꯦ ꯍꯥꯏꯕ ꯁꯥꯎꯗꯔꯟ ꯍꯦꯃꯤꯁꯐꯤꯌꯔ ꯁꯤꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯏꯀ꯭ꯋꯦꯇꯔꯅ 0 ꯗꯤꯒ꯭ꯔꯤꯗ ꯁꯥꯔꯀꯜ ꯑꯃ ꯌꯦꯛꯏ ꯏꯀ꯭ꯋꯦꯇꯔꯁꯤꯁꯨ ꯂꯦꯇꯤꯇ꯭ꯌꯨꯠ ꯑꯃꯅꯦꯕ ꯃꯔꯝꯗꯤ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯑꯣꯏꯅ ꯌꯦꯛꯂꯃꯤꯅ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯑꯣꯏꯅ ꯌꯦꯛꯂꯃꯤꯅ ꯏꯀ꯭ꯋꯦꯇꯔꯁꯤꯁꯨ ꯀꯔꯤꯅꯦꯕ ꯂꯦꯇꯤꯇ꯭ꯌꯨꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯂꯦꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯑꯣꯏꯅ ꯌꯦꯛꯄ ꯂꯥꯏꯟꯁꯤꯅꯦꯕ ꯂꯦꯇꯤꯇ꯭ꯌꯨꯠ ꯍꯥꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯩꯗꯧꯕ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯑꯣꯏꯅ ꯌꯦꯛꯄ ꯂꯥꯏꯟꯁꯤꯡꯁꯦ ꯀꯩ ꯀꯧꯋꯦꯕ ꯂꯦꯇꯤꯇ꯭ꯌꯨꯠ ꯀꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯑꯣꯏꯅ ꯌꯦꯛꯄ ꯂꯥꯏꯟꯁꯦ ꯀꯔꯤ ꯀꯧꯋꯦꯕ ꯂꯦꯇꯤꯇ꯭ꯌꯨꯠꯁ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯃꯥꯖꯤꯅꯔꯤ ꯂꯥꯏꯟ ꯑꯃ ꯁꯨꯃꯥꯏꯅ ꯚꯔꯇꯤꯀꯦꯜ ꯑꯣꯏꯅꯁꯨ ꯑꯃꯨꯛ ꯌꯦꯛꯂꯤꯑꯕ ꯚꯔꯇꯤꯀꯦꯜ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯉꯥꯎꯒꯤꯅꯨꯀꯣ ꯁꯤ ꯑꯍꯥꯟꯕꯗ ꯑꯩ ꯖꯤꯑꯣꯒ꯭ꯔꯥꯐꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕꯩ ꯉꯥꯎꯔꯝꯃꯤ ꯍꯧꯖꯤꯛꯄꯨꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯕꯗꯤ ꯉꯥꯎꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯚꯔꯇꯤꯀꯦꯜ ꯑꯣꯏꯅ ꯌꯦꯛꯄ ꯂꯥꯏꯟꯁꯤꯅ ꯀꯔꯤ ꯀꯧꯋꯦꯕ ꯑꯁꯤꯅ ꯂꯣꯡꯒꯤꯇ꯭ꯌꯨꯠ ꯀꯔꯤ ꯀꯧꯋꯦꯕ ꯑꯁꯤꯅ ꯂꯣꯡꯒꯤꯇ꯭ꯌꯨꯠꯅ ꯀꯩꯗ ꯁꯤꯖꯤꯟꯅꯩꯕ ꯇꯥꯏꯝ ꯇꯥꯛꯄꯗ ꯃꯇꯝ ꯇꯥꯛꯄꯗ ꯇꯥꯏꯝ ꯖꯣꯟ ꯇꯥꯛꯄꯗ ꯂꯦꯇꯤꯇ꯭ꯌꯨꯠꯅ ꯀꯩꯗꯧꯕ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯃꯐꯝ ꯑꯃꯒꯤ ꯄ꯭लेꯁ ꯑꯃꯒꯤ ꯂꯣꯀꯦꯁꯟ ꯇꯥꯛꯄꯗ ꯁꯤꯖꯤꯟꯅꯩꯕ ꯑꯁꯤꯐꯥꯎ ꯌꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯂꯦꯇꯤꯇ꯭ꯌꯨꯠꯁꯦ ꯃꯁꯤꯡ ꯀꯌꯥ ꯂꯩꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯄꯨꯂꯞꯇ ꯂꯦꯇꯤꯇ꯭ꯌꯨꯠ ꯃꯁꯤꯡ ꯏꯀ꯭ꯋꯦꯇꯔ ꯌꯥꯎꯔꯒ ꯀꯩꯅꯣ ꯂꯩꯌꯦꯕ ꯆꯥꯝꯃ ꯀꯌꯥ 181 ꯂꯩ ꯏꯀ꯭ꯋꯦꯇꯔ ꯌꯥꯎꯔꯒꯀꯣ ꯑꯁꯤ ꯂꯣꯏ ꯊꯥꯔꯒ ꯑꯗꯨꯒ ꯁꯥꯔꯀꯜ ꯃꯁꯤꯡ ꯑꯁꯤ ꯌꯦꯛꯄ ꯃꯁꯤꯡꯁꯤꯅ ꯁꯥꯔꯀꯜ ꯃꯁꯤꯡꯗ ꯑꯁꯤ ꯊꯥꯔꯣꯏꯗꯅ ꯁꯥꯔꯀꯝꯐꯔꯦꯟꯁ ꯑꯅꯤ ꯂꯧꯊꯣꯛꯈ꯭ꯔꯒ ꯀꯌꯥ ꯂꯩꯍꯧꯕ ꯃꯇꯝꯗ ꯂꯦꯇꯤꯇ꯭ꯌꯨꯠ ꯃꯁꯤꯡꯅ 181 ꯑꯗꯨꯒ ꯁꯥꯔꯀꯜ ꯃꯁꯤꯡꯅ ꯀꯌా ꯂꯩꯌꯦꯕ 171 ꯑꯁꯤ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯂꯣꯡꯒꯤꯇ꯭ꯌꯨꯠ ꯃꯁꯤꯡꯗꯤ ꯀꯩꯗꯧꯕ ꯑꯗꯨꯝ ꯀꯌꯥ ꯂꯩꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯡꯒꯤꯇ꯭ꯌꯨꯠ ꯃꯁꯤꯡꯗꯤ 180 ꯂꯩꯒꯅꯤ ꯌꯥꯔꯦꯀꯣ ꯑꯁꯤꯃ ꯂꯩꯔꯦ ꯏꯝꯄꯣꯔꯇꯦꯟ ꯂꯦꯇꯤꯇ꯭ꯌꯨꯠ ꯈꯔ ꯂꯩ ꯑꯗꯨ ꯌꯦꯡꯁꯤ ꯏꯝꯄꯣꯔꯇꯦꯟ ꯂꯦꯇꯤꯇ꯭ꯌꯨꯠ ꯈꯔ ꯂꯩꯀꯣ ꯂꯦꯇꯤꯇ꯭ꯌꯨꯠ ꯂꯣꯡꯒꯤꯇ꯭ꯌꯨꯠꯁꯤ ꯈꯪꯗ꯭ꯔꯗꯤ ꯀꯣꯛ ꯉꯥꯎꯕꯅꯤ ꯈꯪꯗ꯭ꯔꯗꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯀꯣ ꯌꯦꯡꯉꯣ ꯁꯤ ꯄ꯭ꯔꯤꯊꯤꯕꯤꯅꯤ
ꯑꯍꯥꯟꯕꯗ ꯄ꯭ꯔꯤꯊꯤꯕꯤꯁꯦ 0 ꯗꯤꯒ꯭ꯔꯤꯗ ꯀꯩꯅ ꯈꯥꯏꯗꯣꯛꯂꯅꯦꯕ ꯏꯀ꯭ꯋꯦꯇꯔꯅ ꯈꯥꯏꯗꯣꯛꯂꯅꯤ ꯑꯁꯤ ꯏꯀ꯭ꯋꯦꯇꯔꯅꯤꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯇꯝꯗꯣꯏꯁꯤ ꯏꯝꯄꯣꯔꯇꯦꯟ ꯂꯦꯇꯤꯆꯨꯠ ꯈꯔ ꯂꯩ ꯑꯗꯨ ꯈꯛꯇꯅꯤ ꯈꯪꯒꯗꯕ ꯃꯊꯛꯇ ꯃꯊꯛ ꯆꯤꯡꯕꯤꯔꯅꯤ ꯃꯈꯥ ꯑꯗꯨꯝ ꯆꯤꯡꯕꯤꯔꯅꯤ ꯑꯅꯤꯅꯦ ꯑꯁꯤꯅ ꯀꯩ ꯃꯊꯛꯇ ꯂꯩꯕꯁꯤꯅ ꯀꯩꯀꯣ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯟꯁꯔ ꯀꯧꯏꯀꯣ ꯀꯔꯤ ꯀꯧꯏꯕ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯟꯁꯔ ꯁꯤꯅ ꯃꯈꯥ ꯂꯩꯕꯁꯤꯅ ꯀꯩ ꯀꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯔꯤ ꯍꯥꯏꯕ ꯀꯦꯄ꯭ꯔꯤꯀꯣꯟ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯤꯅ ꯃꯊꯛꯇ ꯂꯩꯕꯁꯦ 23½ ꯗꯤꯒ꯭ꯔꯤꯅꯤ ꯅꯣꯔꯠꯅꯦꯀꯣ ꯁꯤꯅ ꯃꯊꯛ ꯂꯩꯕꯒꯤ ꯅꯣꯔꯠ ꯑꯁꯤꯅ 23½ ꯗꯤꯒ꯭ꯔꯤ ꯀꯔꯤ ꯑꯁꯤꯅ ꯁꯥꯎꯠ ꯃꯈꯥ ꯂꯩꯕꯒꯤ ꯁꯥꯎꯠ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯁꯨ ꯃꯊꯛꯇ ꯑꯃꯁꯨ ꯑꯥꯔꯇꯤꯛ ꯁꯥꯔꯀꯜ ꯑꯁꯤꯅ ꯑꯟꯇꯥꯔꯇꯤꯛ ꯁꯥꯔꯀꯜ ꯑꯩꯁꯤ ꯈꯔ ꯄꯤꯡꯃꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯃꯨꯛ ꯍꯜꯂꯒ ꯌꯦꯛꯄ ꯌꯥꯔꯣꯏ ꯁꯨꯝ ꯆꯥꯎꯅ ꯌꯦꯛꯂꯒ ꯊꯣꯛꯂꯒꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯂꯦꯇꯤꯆꯨꯠ ꯆꯦꯟꯂꯣꯡꯒꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯖꯣꯒ꯭ꯔꯥꯐꯤꯒꯤ ꯄꯔꯥꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯀ꯭ꯂꯥꯁ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯣꯏꯅ ꯐꯖꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯧꯔꯁꯤꯔꯣ ꯇꯧꯔꯁꯤ ꯃꯇꯦꯡ ꯑꯃ ꯇꯧꯔꯝꯒꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀ꯭ꯂꯥꯁ ꯂꯧꯊꯣꯛꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯣ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔ ꯊꯥꯒꯠꯂꯛꯀꯦꯕ ꯌꯦꯡꯉꯣꯁꯦ ꯄ꯭ꯔꯤꯊꯤꯕꯤꯅꯦ ꯈꯜꯂꯧꯕ ꯑꯁꯤꯕꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯀꯣ ꯁꯤꯅ ꯀꯩꯅꯦ ꯍꯥꯏꯕ ꯁꯤꯅ 0 ꯗꯤꯒ꯭ꯔꯤꯁꯤꯅ ꯀꯩꯅꯦꯕ ꯁꯤꯅ ꯏꯀ꯭ꯋꯦꯇꯔꯅꯦꯕꯀꯣ ꯑꯁꯤꯅ ꯑꯁꯤ ꯀꯩ ꯀꯧꯏ ꯅꯣꯔꯗꯔꯟ ꯍꯦꯃꯤꯁꯐꯤꯌꯔ ꯀꯧꯏ ꯁꯤꯅ ꯀꯩ ꯅꯣꯔꯗꯔꯟ ꯍꯦꯃꯤꯁꯐꯤꯌꯔ ꯁꯤꯅ ꯀꯩ ꯀꯧꯏꯕ ꯁꯥꯎꯗꯔꯟ ꯁꯤꯃꯥ ꯄꯨꯁꯤꯜꯂꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯁꯨ ꯇꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯁꯥꯎꯗꯔꯟ ꯍꯦꯃꯤꯁꯐꯤꯌꯔ ꯀꯧꯏꯀꯣ ꯑꯁꯤꯅ ꯁꯤꯐꯥꯎꯁꯤ 90 ꯗꯤꯒ꯭ꯔꯤꯅꯦꯕ ꯁꯤꯗꯩ ꯁꯤꯐꯥꯎ 90 ꯗꯤꯒ꯭ꯔꯤꯁꯤ ꯄꯨꯂꯞꯇ 180ꯅꯦꯕ ꯔꯥꯎꯟ ꯆꯠꯂꯒꯅ ꯀꯌꯥꯅꯦꯕ ꯁꯔꯀꯜ ꯑꯃꯒꯤ 360ꯅꯦꯕꯀꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯃ ꯆꯤꯡꯕꯤꯔꯅꯤ ꯁꯤꯁꯦ ꯗꯤꯒ꯭ꯔꯤ ꯀꯌꯥꯗ ꯆꯤꯡꯗꯣꯏꯕ ꯑꯁꯤ ꯑꯩꯅ 23½ ꯗꯤꯒ꯭ꯔꯤꯗ ꯆꯤꯡꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ 23½ ꯗꯤꯒ꯭ꯔꯤꯗ ꯂꯩꯕꯒꯤ ꯀꯣ ꯆꯤꯡꯕ ꯅꯠꯇꯦ ꯁꯤꯅ 23½ ꯗꯤꯒ꯭ꯔꯤ ꯁꯥꯎꯠꯇ ꯂꯩꯕꯒꯤ ꯑꯗꯨꯒꯤꯗꯣ ꯃꯔꯨꯞ ꯑꯇꯩ ꯃꯌꯥꯝ ꯂꯩꯔꯒ ꯆꯤꯡgrꯤꯅ ꯀꯩꯒꯤꯅꯣ ꯁꯤ ꯈꯛꯇ ꯆꯤꯡꯉꯤꯅꯣ ꯀꯩꯒꯤꯅꯣ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯕꯀꯣ ꯃꯔꯨ ꯑꯣꯏꯅ ꯑꯣꯏꯕ ꯃꯔꯨ ꯑꯣꯏꯅ ꯑꯁꯤꯒꯤꯅ ꯔꯤꯐꯔꯦꯟꯁ ꯂꯧꯕ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯑꯗꯨꯒꯤꯅꯤ ꯑꯇꯩꯗꯤ ꯍꯥꯏꯗꯤ ꯑꯇꯩ ꯌꯥꯝ ꯀꯥ ꯃꯔꯨ ꯑꯣꯏꯅ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯅꯣꯔꯠꯇ 23 ꯗꯤꯒ꯭ꯔꯤ ꯍꯥꯞ ꯑꯃ ꯂꯩ ꯄ꯭ꯔꯤꯊꯤꯕꯤꯁꯨ ꯇꯤꯜꯇꯦꯠ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯀꯌꯥꯗ ꯄꯩ ꯍꯥꯏꯕ ꯃꯇꯝꯗ 23 ꯗꯤꯒ꯭ꯔꯤ ꯍꯥꯞꯇ ꯄꯩꯌꯦꯕꯀꯣ ꯑꯁꯤꯅ 23 ꯗꯤꯒ꯭ꯔꯤ ꯅꯣꯔꯠ ꯑꯣꯏ ꯁꯤꯅ 23 ꯗꯤꯒ꯭ꯔꯤ ꯁꯥꯎꯠꯅꯦꯕꯀꯣ 23 ꯗꯤꯒ꯭ꯔꯤ ꯅꯣꯔꯠꯁꯤꯅ ꯀꯔꯤ ꯀꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯎꯕ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯀꯧꯋꯦꯕ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯟꯁꯔ ꯌꯥꯔꯦꯀꯣ ꯃꯈꯥꯒꯤ 23 ꯗꯤꯒ꯭ꯔꯤ ꯍꯥꯞꯁꯤꯅ ꯀꯔꯤ ꯀꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯄ꯭ꯔꯤꯀꯣꯔꯟ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯌꯦꯡꯉꯣ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯟꯁꯔ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯄ꯭ꯔꯤꯀꯣꯔꯟ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯂꯦꯇꯤꯆꯨꯠꯅꯤꯀꯣ ꯃꯥꯁꯨ ꯂꯦꯇꯤꯆꯨꯠ ꯃꯈꯜ ꯑꯃꯅꯤ ꯃꯥꯁꯨ ꯂꯦꯇꯤꯇ꯭ꯌꯨꯠ ꯃꯈꯜ ꯑꯃꯅꯤ ꯂꯦꯇꯤꯆꯨꯠ 181 ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯈꯔ ꯃꯔꯨꯑꯣꯏꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯝꯗꯣꯏꯁꯦ ꯃꯔꯨꯑꯣꯏꯕ 3 4 ꯑꯁꯤꯅ ꯀꯩ ꯀꯧꯋꯦꯕ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯄ꯭ꯔꯤꯀꯣꯔꯟ ꯏꯔꯦꯀꯣ ꯁꯤꯁꯨ ꯂꯦꯇꯤꯆꯨꯠꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯂꯩ ꯑꯁꯤꯗ 66 ꯗꯤꯒ꯭ꯔꯤ ꯑꯁꯤꯅ ꯑꯃꯨꯛ 66½ ꯗꯤꯒ꯭ꯔꯤ ꯁꯣꯝꯁꯤ ꯀꯩꯅꯣ 66½ ꯗꯤꯒ꯭ꯔꯤ 66½ ꯗꯤꯒ꯭ꯔꯤꯁꯤꯅ ꯀꯔꯤ ꯀꯧꯋꯦꯕ ꯁꯤꯅ ꯃꯊꯛꯁꯤꯅ ꯑꯥꯔꯛꯇꯤꯛ ꯁꯥꯔꯀꯜ ꯀꯧꯋꯦꯕ ꯁꯤꯅ ꯀꯩ ꯀꯧꯋꯦꯕ ꯑꯟꯇꯥꯔꯛꯇꯤꯛ ꯁꯥꯔꯀꯜ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯀꯌꯥ ꯁꯨꯔꯦ ꯌꯦꯡꯉꯣ ꯂꯦꯇꯤꯆꯨꯠ 1 2 3 4 ꯏꯀ꯭ꯋꯦꯇꯔꯒ 5 ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯂꯦꯇꯤꯆꯨꯠ 5 ꯈꯪꯂꯦ ꯑꯥꯔꯛꯇꯤꯛ ꯁꯥꯔꯀꯜꯅ ꯃꯊꯛꯇ 66 ꯗꯤꯒ꯭ꯔꯤ ꯅꯣꯔꯠꯇ ꯂꯩ ꯑꯟꯇꯥꯔꯛꯇꯤꯛ ꯁꯥꯔꯀꯜꯅ ꯃꯈꯥꯗ 66 ꯗꯤꯒ꯭ꯔꯤ ꯁꯥꯎꯠꯇ ꯂꯩ ꯑꯗꯨꯒ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯟꯁꯔꯅ 23½ ꯅꯣꯔꯠꯇ ꯂꯩ ꯑꯗꯨꯒ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯄ꯭ꯔꯤꯀꯣꯔꯟꯅ 23½ ꯗꯤꯒ꯭ꯔꯤ ꯁꯥꯎꯠꯇ ꯂꯩ ꯌꯥꯔꯦ ꯁꯤꯕꯨ ꯈꯪꯂꯦꯀꯣ ꯑꯗꯨꯒ ꯑꯁꯤ 90 ꯗꯤꯒ꯭ꯔꯤꯅ ꯅꯣꯔꯠ ꯑꯁꯤꯅ ꯅꯣꯔꯗꯔꯟ ꯍꯦꯃꯤꯁꯐꯤꯌꯔ ꯅꯣꯔꯠ ꯄꯣꯜꯅꯤ ꯑꯁꯤꯅ ꯁꯥꯎꯠ ꯄꯣꯜ ꯍꯦꯃꯤꯁꯐꯤꯌꯔꯗꯣ ꯁꯥꯎꯠ ꯄꯣꯜ ꯍꯥꯏꯒꯗꯕꯀꯣ ꯁꯤꯕꯨ ꯌꯥꯔꯦ ꯑꯗꯨꯅꯦꯕ ꯁꯤꯗ ꯌꯦꯛꯏꯁꯦ ꯑꯩ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯗꯤ ꯀꯨꯞꯄꯟꯒꯗ꯭ꯔꯅ ꯌꯦꯛꯊꯣꯛꯄꯅꯦꯕ ꯑꯁꯤ ꯂꯩꯁꯤ ꯏꯀ꯭ꯋꯦꯇꯔ ꯂꯩꯔꯦ ꯑꯥꯔꯛꯇꯤꯛ ꯁꯥꯔꯀꯜ ꯂꯩꯔꯦ ꯁꯤꯅ ꯃꯊꯪꯗꯅ ꯑꯟꯇꯥꯔꯛꯇꯤꯛ ꯁꯥꯔꯀꯜ ꯂꯩꯔꯦ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯟꯁꯔ ꯂꯩꯔꯦ ꯁꯤꯅ ꯏꯀ꯭ꯋꯦꯇꯔ ꯂꯩꯔꯦ ꯃꯌꯥꯏꯁꯤꯅ ꯏꯀ꯭ꯋꯦꯇꯔꯅ ꯈꯥꯏꯗꯣꯛꯄꯁꯤ ꯀꯩꯅꯣꯁꯦ ꯀꯔꯤ ꯏꯀ꯭ꯋꯦꯇꯔꯅ ꯈꯥꯏꯗꯣꯛꯄꯁꯤ ꯀꯔꯤꯅꯦꯅ ꯈꯥꯏꯗꯣꯛꯑꯦꯕ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯊꯛ ꯃꯈꯥ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯌꯥꯔꯕ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯉꯝꯗꯦ ꯑꯁ ꯀꯣꯛꯀ ꯉꯥꯎꯔꯝꯃꯦ ꯍꯥꯟꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯀꯥꯟꯗ
ꯑꯩꯁꯨ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯂꯧꯔꯛꯇꯦꯕ ꯑꯁꯦꯡꯕꯗꯤ ꯁꯥꯏꯟꯁ ꯂꯧꯋꯦꯕ ꯑꯗꯣ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯑꯗꯨꯝ ꯄꯥꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅꯦꯕ ꯇꯞ ꯇꯞꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯇꯝꯕꯗꯨ ꯑꯗꯨꯝ ꯃꯈꯣꯡ ꯁꯦꯡꯅ ꯂꯥꯛꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯕ ꯀ꯭ꯂꯥꯁ 7 8 9 10ꯗ ꯇꯝꯕꯅꯦꯕ ꯐꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯝꯗꯣꯏꯁꯤ ꯃꯔꯨ ꯑꯣꯏꯅ ꯔꯣꯇꯦꯁꯟ ꯔꯤꯚꯣꯂꯨꯁꯟꯒꯤ ꯃꯇꯥꯡꯗꯅꯦꯕꯀꯣ ꯌꯦꯡꯉꯣ ꯁꯤ ꯍꯧꯖꯤꯛ ꯑꯦꯖ ꯑꯣꯐ ꯑꯥꯔꯠ ꯄ꯭ꯔꯤꯊꯤꯕꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕꯁꯨ ꯀꯣ ꯑꯗꯨ ꯌꯦꯡꯁꯤ ꯑꯦꯖ ꯑꯣꯐ ꯑꯥꯔꯠ ꯄ꯭ꯔꯤꯊꯤꯕꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯦꯛꯅꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯕꯁꯦ ꯔꯦꯗꯤꯑꯣ ꯑꯦꯛꯇꯤꯞ ꯗꯦꯇꯤꯡ ꯀꯧꯕ ꯀꯥꯔꯕꯣꯟ ꯗꯦꯇꯤꯡ ꯍꯥꯏꯅ ꯂꯩꯀꯣ ꯀꯥꯔꯕꯣꯟ ꯗꯦꯇꯤꯡ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯕꯁꯤ ꯑꯣꯟꯕꯁꯤꯅ ꯔꯦꯗꯤꯑꯣ ꯑꯦꯛꯇꯤꯞ ꯗꯦꯇꯤꯡ ꯀꯧꯕ ꯑꯃ ꯑꯣꯜꯂꯒ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯀꯅꯥꯅ ꯑꯥꯔꯅꯦꯁ ꯔꯨꯗꯔꯐꯣꯔꯠ ꯀꯧꯕ ꯑꯃꯅ ꯔꯨꯗꯔꯐꯣꯔꯠꯁꯤ ꯀꯅꯥꯅꯣ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯀꯩ ꯄꯨꯊꯣꯛꯏ ꯃꯥꯅ ꯔꯨꯗꯔꯐꯣꯔꯠꯁꯤ ꯀꯩ ꯄꯨꯊꯣꯛꯑꯦ ꯇꯥꯔꯗꯤ न्यूक्लियस पुथोकपनि साइंस मतांग खर नैरकनी एमो फरे फगी तौनेना लेरे करी आर्ट से क्या सुराय करा करी तौर रेडियोएक्टिव डिकेन तौर पुथोएबको रेडियोएक्टिव डिके तौर पुथोए टाइप्स ऑफ डेटिंग यो टाइप्स ऑफ डेटिंग मखन खर लेरे इंग हाइब दो सी कार्बन डेटिंग लो सी यावरे मदा यूरेनियम लेट डेटिंग मदा यूरेनियम मादी मेटल एलिमेंट में मिंग लिचो एलिमेंट ने मनी पुसी लग यूरेनियम डेटिंग मेथड पुथो लेरे ओल्डेस्ट रॉक सिंग सीनाबा मतंदा पोटासियम आर्गोन मेथड मतंदा रुबिडियम स्ट्रोंशियम मेथड सिदी सिंभा पुबा से तो जन पारगान रिपीटेशन लाकनी तंदा रेडियो कार्बन डेटिंग मेथड नेक्स्ट क्लोरीन 36 डेटिंग मेथड नेक्स्ट कार्बन डेटिंग से लेटेस्ट रॉक सिंग सीने को अनो रॉक ओल्डेस्ट रॉक तन यूरेनियम लिट डेटिंग मेथड सीने को यार इसी ज्ञान तारी को मैं फरे सिंगलोरे मतंदा शेप ऑफ द आर्ट पृथ्वी की पृथ्वी शेप से कई कौए जियोट कौए को हो यहाँ तमने को अदो अयु कौरे हो वन निसे अपने ओब्लेट स्पेरो चु कौए बमास सर्कुलर नते को पृथ्वी शेप से जियोट कौए मासे खितंग बल्स नकन नकन द बल्स को तौए भाई तोंथोएब कई नमरम मोरगा अबोगी ग्रेविटेशनल फोर्स नमरम मोरगा औना शेप ऑफ द आर्ट पृथ्वी शेप के कौए जियोट शेप or oblate spheroid a little flat from the top and bottom aduga oblate spheroid geode shape ko mase top ko to wadi mathak north pole south pole kitang dang bottom pak thoe ko nakan na elliptical oyeba kai gino pak thoe se elliptical ose oblate geode ko oblate ko maram yaure sida more centrifugal force at the equator centrifugal force yamna bulges art at center da pongthoe man sakthoe ko aduga gravitational force at poles pushes surface towards the center aduga poles na gravitation je force se laibana maram moraga poles na gado basi poles not pole na se how not pole south pole laibana maram moraga gravitation force na asi poles ani je इनम थब नंबर मोरगा फ्लैट ओएबा लाइब्रेरी असी कदोबा असी लाइब्रेरी चतुइन असी नंबर लोरगा फरे गई असी स्टोरेज याउद लोसेलदमने अजी मखा हम तोरकने करी असी नोट असी हाई तोरमदो कई नॉर्थ पोल साउथ पोल अनि से मा चपसलेबको कई न तारी करी मर मोरगा सेंटर टेंशन लेबा कई नंबर मोरगा ग्रेविटेशनल फोर्स को ग्रेविटेशनल फोर्स नंबर मोरगा सबसल लेबा तो असी बल साइड पोंथोएबा को तो कई नो सेंट्रीफ्यूगल फोर्स और सेंट्रीफ्यूगल फोर्स है फिजिक्स किताब में एक्सप्लेन तो हाई तारदी याम सम हायरगा सेंट्रीफ्यूगल फोर्स है फोर्स मखला नि लेबा सी सेंट्रीपिटल को बमने अदगी सेंट्रीफ्यूगल को बम सेंट्रीपिटल है सेंटर द चिंगसन सेंटर द जिंक्शन अदुगा सेंट्रीफ्यूगल हागनाने अमाइन खंगोबा सेंटर दगी करोबा थोप यारेको सेंट्रीपिटल को अदुना सेंट्रीफ्यूगल फोर्स हादि सेंटर दगी इंथोलदि कदोने मासे माना सेंटर दे माइ इंथोलदि कदोने बल्स तोंथो ओइद्रो नकन दा अदुने हाइसि गंदा इकोसिबो यारे due to gravitational force towards the center it flat at the top aduna gravitational force se center da man tapsilak number moraga mase
ꯆꯞꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯧꯕ ꯃꯥꯏ ꯇꯣꯞ ꯑꯅꯤꯁꯤ ꯀꯩꯗꯧꯕ ꯄꯥꯛꯊꯣꯛꯑꯦꯕꯀꯣ it flat in top and bottomꯗ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯃꯥꯏ ꯑꯦꯛꯆꯨꯑꯦꯜ ꯁꯦꯞꯁꯦ ꯑꯁꯤ ꯂꯩꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯔꯥꯎꯟ ꯑꯣꯏꯅ ꯂꯩꯒꯗꯕꯁꯦ ꯑꯗꯨꯃꯥꯏꯅ ꯄꯥꯛꯊꯣꯛꯂꯦ ꯑꯁꯤ ꯌꯦꯡꯉꯣꯁꯤ ꯑꯁꯤ ꯈꯔ ꯑꯁꯤ ꯁꯦꯟꯇꯔꯗ ꯅꯞꯁꯜꯂꯦꯗꯅ ꯑꯁꯦꯡꯕꯗꯤ ꯑꯗꯨꯒ ꯑꯁꯤ ꯈꯔ ꯍꯦꯟꯗꯣꯛꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯌꯦꯛꯂꯛꯀꯦ ꯑꯗꯨꯃꯥꯏꯅ ꯁꯥꯔꯀꯜ ꯂꯩꯕꯁꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯨꯁꯜꯂꯦꯕ ꯄ꯭ꯔꯤꯊꯤꯕꯤꯅ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯔ ꯍꯦꯟꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯍꯦꯟꯗꯣꯛꯂꯦ ꯑꯗꯨꯃꯥꯏꯅ ꯀꯨꯁꯜꯂꯦ ꯑꯁꯤꯅ ꯒ꯭ꯔꯦꯚꯤꯇꯦꯁꯟ ꯐꯣꯔꯁꯅ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯤꯐ꯭ꯌꯨꯒꯦꯜ ꯐꯣꯔꯁꯅ ꯌꯥꯔꯦꯀꯣ ꯑꯃꯨꯛ ꯕꯐꯔꯤꯡ ꯇꯧꯋꯦꯅ ꯑꯃꯨꯛ ꯁꯤꯕꯨ ꯂꯩꯔꯦ ꯃꯊꯪꯗ when a body revolves when a body ꯍꯥꯏꯕꯗꯤ ꯄꯣꯠꯁꯛ ꯑꯃꯅ ꯔꯤꯚꯣꯜቭ ꯎꯪꯕ ꯃꯇꯝꯗ ꯇꯨ ꯇꯥꯏꯞꯁ ꯑꯣꯐ ꯐꯣꯔꯁ ꯏꯁ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯕ ꯌꯥꯎꯔꯤꯗꯣ ꯁꯦꯟꯇ꯭ꯔꯤꯐꯤꯇꯦꯜ ꯐꯣꯔꯁ ꯍꯥꯏꯕ ꯑꯃꯅꯦ ꯁꯦꯟꯇ꯭ꯔꯤꯐ꯭ꯌꯨꯒꯦꯜ ꯐꯣꯔꯁ ꯍꯥꯏꯕ ꯑꯃꯅꯦ ꯁꯦꯟꯇ꯭ꯔꯤꯐ꯭ꯌꯨꯒꯦꯜ ꯐꯣꯔꯁ ꯍꯥꯏꯗꯤ ꯇꯨꯋꯥꯔड्स ꯁꯦꯟꯇ꯭ꯔꯤꯐꯤꯇꯦꯜ ꯍꯥꯏꯗꯤ ꯁꯦꯟꯇꯔꯗ ꯆꯤꯡꯁꯤꯟꯕ ꯍꯥꯏꯔꯦꯀꯣ ꯃꯊꯛꯇ ꯏꯔꯦꯀꯣ ꯃꯅꯤꯄꯨꯔꯤꯗ ꯀꯩ ꯍꯥꯏꯅꯤ towards the axis of rotation or center of curvature ꯁꯦꯟꯇꯔꯗ ꯆꯤꯡꯁꯤꯜꯂꯦꯕ axis of rotationꯅ ꯆꯤꯡꯁꯤꯜꯂꯦꯕ axis ꯔꯣꯝꯗꯀꯣ ꯑꯗꯨꯒ ꯑꯁꯤꯅ ꯗꯥꯏꯔꯦꯛꯇꯤ ꯑꯋꯦ ꯐ꯭ꯔꯣꯝ ꯁꯦꯟꯇꯔꯗꯒꯤ ꯆꯠꯈꯤꯕ ꯐ꯭ꯌꯨꯁ ꯇꯧꯕ ꯁꯦꯟꯇꯔꯗꯒꯤ ꯆꯠꯈꯤꯕꯁꯤꯅ ꯁꯦꯟꯇ꯭ꯔꯤꯐ꯭ꯌꯨꯒꯦꯜ ꯀꯧꯋꯦꯕ ꯁꯤꯐꯥꯎ ꯇꯧꯔꯁꯤ ꯍꯌꯦꯡ ꯃꯈꯥ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯊꯦꯡꯛ ꯌꯨ